पाउसिदे युम्फम ओइबा मर ओइबा पाउ खरा अपडेट तौजरे कस्टडी दे सेखिबा ननाउ मिसी जुडिशियल इंक्वायरी तौरगने इंक्वायरी सिंग लोइड्रिफाइबा potloiba Thingkhre जितेंद्रो नमित तरुकनी पुलिस कस्टडी रिमांड लौखरे लनाई मियोइगी सनातोनबगी थौब चटपा पुलिस खुटपु अमगी कस्टडीदा लैगिद्रबा आरंभम ननाउ सेखिबगी वाथोक जुडिशियल इंक्वायरी तौननबा ngasi चीफ जुडिशियल मजिस्ट्रेट इम्फाल वेस्ट की कोर्टना जुडिशियल मजिस्ट्रेट फर्स्ट क्लास इम्फाल वेस्ट 2 की जज रॉबर्ट लुंगदिम जाथंग बीग्रे यामना नुगाइतबा थौदोकता लैखिद्रबा आरंभम ननाउ की अपोपी आरंभम कोम्बिरेना पुलिस कस्टडी दा लैखिद्रबा मसागी मतंगदा पुलिस ना लौखिबा थौदांग अमसुंग मदुदा कना कना चेनबगी हाइबा चप चाना खांगदोननबगीदमक मजिस्ट्रेट इंक्वायरी तहन बियु हन चीफ जुडिशियल मजिस्ट्रेट इम्फाल वेस्ट की कोर्ट पिटिशन अमा फाइल तौरके पिटिशनर की काउंसिल पब्लिक प्रोसिक्यूटर की काउंसिल की वफम सिंह कोर्ट असिन तारबतुंगदा जुडिशियल इंक्वायरी तौननबा जजमेंट पीखिबने हारिबा जुडिशियल इंक्वायरी असि पांगथोकनबगीदमक जुडिशियल मजिस्ट्रेट फर्स्ट क्लास इम्फाल वेस्ट 2 की जज रॉबर्ट लुंगदिम बखनके पुलिस की कस्टडीदा लैखिदबनी हाइबा आरंभम ननाउ की मिसी असिगी मतंगदा जुडिशियल इंक्वायरी की रिपोर्ट चैहुल अनि की मनुंगदा कोर्ट जहलकननबसु खंगनके इंक्वायरी असिगे मनुंगदा मिसी असि करमना थोके चथागिबा थबक अदु करमबा वखलोंदा चथागिबनो मिसी असिदा अतै अतोपा पुलिस पर्सन सिंह नत्रगन अतोपा मियो यावब्रा लोइनना लैखिद्रबा मियो असिदगी पुलिस पर्सन सिंह सेल नत्रगन करी करमबा लंथोम फागतखिबगी हाइबना सिंहबजु थिजिनगदबनी आइना पल्ले जुडिशियल इंक्वायरी असि चथारिंगे मनुंगदा इम्फाल पुलिस स्टेशन दा मथौ तौदुन लैरिबा पुलिस पर्सन अमदा ट्रांसफर तौबा यारोय लैखिद्रबा मियो असिजु मथौ ताबा इंक्वायरी सिंह लोइड्रिफाइबा अरोइबा मथौ मगम पांगथोकपा याखिरोय लोइनना जुडिशियल इंक्वायरी असि चथारिंगे मनुंगदा मरि लेनबा खुदिमकना मतेंग पांगदबनी हाइना पल्ले अमरोमदा पुलिस कस्टडीदा सेखिबा ननाउ की मिसीदा चेनाबा एसआई थोक्सोम जितेंद्रो गारंग पुलिस ना फाखरबा मतुंग हसी कोर्ट पुथोरक्तुना नबित तरुकनगी पुलिस कस्टडी रिमांड लौथाग्रे चीफ जुडिशियल मजिस्ट्रेट इम्फाल वेस्ट की कोर्ट ngasi नबिदांग वारम पुंग 5 मखाइरोम तारकबा अदवाइदा एसआई जितेंद्रो पुथोरके एकुइस थोक्सोम जितेंद्रो बो कोर्ट पुथोरकबा मतमदा लैखिद्रबा ननाउ की इमुंग मनुंग अमदि लेकाई की मियोइसिंग कोर्ट थमजिलखि मकोइदा एसआई जितेंद्रो बो मतिक चाबा चरक पीगदबने मागी मथक्ता अकनबा चरक पीदबा यारोय हैबो खलाउ कयासु लाउखे मागी मथक्ता सिरकलिबा पारान सिंह असिबु हेना थिजिन हुमजिनदबगी केस असिगी आयोना नबित तरुकनगी पुलिस कस्टडी रिमांड पीबिनदबा कोर्ट थमलखरबा मतौ कोर्ट की मैकेदगी था असिगी तरा फौबा पुलिस कस्टडी रिमांड पीखिबने एकुइस थोक्सोम जितेंद्रो बो पुंग 9 खुदिंगी जेनिम्स नत्रगना रिम्स हॉस्पिटल मेडिकल चेकअप तौनदबसो कोर्ट की मैकेदगी केस असिगी आयोदा खंगनखि थौदोगसिगा मरि लेदन लैकिरबा आरंभम ननाउ की अपोकबे आरंभम कुंभिरेना इम्फाल पुलिस स्टेशन की ओसीदा मागी मचानुफा साखंगदबा खरना फिजम चेतुना लाकलगा सागोलबम कंगापम लेकाइदगी फाखरे मखोइगी मनुंगदा मसाना एसआई ओइबनी हाइबा जितेंद्रो कौबा मियोइ अमसु यारके कांगबो अदुना ननाउगी सिल्वर मसुगी स्विफ्ट कार अमसु पोके तुंगथे इम्फाल पुलिस स्टेशन दा इमुंग मनुंगी मियोइसिंग लाकु हरकबदा हाइरमपदगी नमित अदुगे अयुक पुंग तारारोम तारकबा अदवाइदे चटखि मखोइ पुंग अनि हेना गहनखि अदुबा मचारुपाबुदी थादोरखिदे पुलिस की कंबु अदुना नोंथल की पुंग बरिरोम ताबदा ननाउबु युमदा पुरखि इमुंग मनुंगी मियोइ अमता यावदना पुलिस की कंबु अदुना माके कादा संखि गायकलागनरबा मतुंगदा ननाउबु माके कादगी यामना फिबम सोकना पुथोरक्तुना रिम्स हॉस्पिटल पुलिस पर्सन अन्ना पुखटखे अदब रिम्स हॉस्पिटल दा ननाउ लैखिदे अनसु कोर्ट पिखलकबा फ्रेयर दा फल्ले अमरोमदा एक्विस की काउंसिल की मैकेदगी कोर्ट थमखिबदा आरंभम ननाउ हुतकपदगी लैखिदबदगी मरम अमसु ओइगनी लोइनन एक्विस असी बो यारिबा मखै पुलिस रिमांड मतम तेन पिबिनदबसु हाजिरखे मैगेनी की वफम तारब तुंगता कोर्ट एक्विस असी की मथक्ता आईपीसी की सेक्शन 364A सेक्शन 390 अमदि सेक्शन 190 सु हाउजिक लैरिबा एफआईआर असी की मथक्ता हापसिनदबा केस असी की आयोदा कोर्ट खंगनके सैरगसिदा मणिपुर की चीफ मिनिस्टर एन बिरेन अमदि लैकिदबा ननाउ मिसिगी मतंग सेमखिबा जेएसी की म्यूचिंग उनतुना मतिक चाबा थबक खुदेकमा पाइखटकनी हाइना थाजबा पिरकपदगे पोस्टमार्टम तौखरे अदुबा जेएसी ना तालिबा डिमांड सिंह चपचाना फंगदर फाववा असी भाग संग लौकिरो हाइरे जेएसी असी की एडवाइजर एल मेमन हाइ मिसी असिदा सेनरी पे एसआई जितेंद्रो थबकदगी सस्पेंड तौबा खक्तना यारोय मियोइबगी पुंसिबा मंगलिबा महाकुंबा थौदाक लैबा ऑफिसर असी अमुखना असिगुंबा थबक सिंह चथरक्तनबा थबकदगी
dismiss tawgadabani loinara misi asida chenarib atopa miyosingsu atoba matamda fakatuna leika ki thabak tawba yarum labadi chap manaba mongda dismiss tawgadabani haike makatarakfa atopa pauda covid ki delta variant ki anopa web ama amuk laklaba yai COVID-19 की जामना तामथीव variant am oikiba delta variant natragada atopa variant singoiva anova web am lakliva tha anirum asigi manungda thoglaba yai aina Israel da sadagiba study report aman haire detailed environment aina bengthonba scientific journal amada phongkiba report asigi matungina housing malem da paktakna santokliba COVID-19 ki omicron variant asi tha khara asigi manungda name thaki bagi loinana hana santoklamba delta variant asi amuk hana santorapagi otopa yamna chauna lai Omicron variant asina mafuk ana sandora krabasu yamna tamthiba delta variant Omicron variant asina mafuk ana sandok krabasu yamna tamthiba delta variant asima mafuk phana mudat pangamlamde barmasina tha khara asigi matungda amukanda paktakna sandora ko yai Israel gi Negev ta leiva ban Gorion University ki research sing anoba pampai ama photok tan variant makal sing khangdok pangamle anoba pampai ase sinaduna fataba Siwes ki sing yarok ba coronavirus ki variant asi khangtok pada chawna mateng pangle research sing asna phangtorok pa ki matungina Omicron variant asi haujek masamatan taloi sila pagi khutam phangle ado delta variant asi de tapna mapangkal kangkhalak pagi mami ure marapasda werakli ba phibam asi kupna nainara patungda lakli ba tha anirom asi ki manungda delta variant thogan ba anoba covid ki web ama amuk lakhan ba yai ana university asi ki professor yerian kusmaruna phangtorakle India da hoki ba pungkon mari asige manung da miyoi lising ahum chani humpudra manga positive oiba thengna duna hujik phawada positive oi kiba apun ba missing crore mari la kuntra lising marfudra mathoi chau marfudra hum da yobduna active case lising taraka mapan chate taraka mapan yaukre and health ministry na piba report na khangalakle report asigi matungina hoki ba pungkon mari asda miyoi yakai manga su laisat asina maram oiduna lekhidre loin da miyoi lising ahum supno tara narobadagi phagalake Makoi tharaga hauju pawda laisat asin haruroga fagalak rafa apun bamising crore mari lakh kunga manga lising ni fuga tare chaduk marfu drama pan yaukre loina rami sibagi chang asi chada amadasmik ani thaleire manipur gi oina hauki papung kun mari asi ki manungda sample chama ga marfu dara taruk test tawbada miyo amatama positive oiba thengna tuna positivity rate 0.5 da leire anoba positive oiba thengna krapa miyo edu Imphal East district ki manung chana leiba mafam amadagine Mahagtaraga hauju pawda state as the positive oikraba apun bamising lak am kalising kuntra ka taret chani kun manga yagduna active case ni fan laire auki ba pungkun mari asig manung the state as the mi amada covid naroba dagi phagalaki ba report laite masida sunatana mi amada seki ba gi pausu laite maramasana state as the covid number oiduna laigitaba mising lising ani chama kunta adamak lengdana laire auki ba pungkun mari as the mi lising ani chani taramanga the covid vaccine ka ki haire Nandalal tiam na tilat idag chai bangamba robot puthokre mamang tagda tongan ba anova folam kiamrom chaduna puthoki badagi miyam na sakhang mai khang na kraba Nandalal tiam na tilat idag chai bangamba anova robot makhal amasu saduna puthokre mana saduna puthokli tilat idag chai na robot asi remote control ki bateng na salai bane hariba robot asi amuk charge tawki ba aduna minute ifum banga rom leptana mathok to pangamle Robot asigi sprayer ki saruk asisu gear system sin na famaram na hidak chai ba matamda ane maong sana ba amati kasin kuya yauna hidak chai ba ngambagi matik maya yaure adu robot asita hap liver spear from asi yam lian na mapanggal kan ba bakti wai tabana labuk lamang da fax na chai ba ya ba ki khong cha ba di leite adu ba faidom naina churi sem laga bana masing thaba sing ki wena di mafung phana sin ba ya ba khulai amu oire Robot ase bu puthok liver Nandalan thiam sai kuni thoi ase Bisnavu district ki manung chanalai ba Nambol Balram khul maring laikai dagi thiam Isursan da amasong thiam chawpi ki macha tar ki manung da ani subare Singjamai da leiba Manipur college da hauji graduation tamli ba bhairui ase ngalgai matam dagi hauna electronic ki forum sing sem ba ba ki thabaga se yamna thawai yauna hona rakhipam yoine Mana Johnston Air Secondary da tamlingai matam da so humanoid robot chaduna puthoki bagi damakta miyamna sakhang na kebane handakta sumhak masala sajaba battery na chalaiba sketchboard ama thauduna college karak bagi video social media da viral warakpadagi miyamna angak pa phauna kebane masida sunatana bhak mamangda tokan ba anup electronics kamari leidaba polam kya saduna puthokre loina na hojiksu anup polam khara semba sabagi thabak lep leitana chathariba mairo yamane
Nandalan nung puthok liba report asigi matang da pausi asiga akhanana una bada bhangna hai masin manau yamba imung amada saurakpa maramna school chatluraga halakpada yumgi thabak ingkhang thoina sunom lobaki mathau ta dabana yumda leiram ba electronics ke amadi garina singbagi part sing asi sidok sadok tuna sana bagi hainabi ama mangna sahi taruk taret pharakpa matam dagi lairakhe tungda mangna thawai yaujari behiram asiga mari leinaba lairik sing khara neina tuna robot khara saduna School kari matam da cycle exhibition sing bada puthok ba hoke masidagi makwa miyam na nuksibi tu na sakang bi bahurake asom da thagat wahi kya phongdok pirakpa asin inot amma hap tu na makhata na ano polom kya marom sabagi thangna amaso pibike sakolak bagi matung ina internet ki khudong chaba ningthi na fanglak padagi online ki khutang da electronic circuit ki oiba course ki amarom yaksin ki masigi hiana advanced oiba robot sing sabagi matang da khang bangam laktuna bomb defusing robot, remote control airplane, electronic skateboard na sing basing asi sabada puthok bahau kibani. Mana makatan hai tilat hidak China na robot asi kumjali singani taragani fan. Taragan mafan atwai dagi sana na bathorang tau kibani. Robot asi sabada saurang na tha taruklom jangge. Masih sana na pafolom sing asi amban online dagi sien bani. Loidan electronic water spear ni sing badagi su. Parsing lauk thok laga sabada sindaki robot asi sabada saurang na pali sing kulom jangge. Robot asi amuk charge tawkiba aduna minute nifum manga dagi yang kai bagi mathau taw bangame loina de ising leader tara pu bangame robot asi ising ka bangam bagi bangpangal asi hiana kankat an baga loina de ising ki capacity asi so hengkana na ba honari madu orbadi ingkolda yensang nafida hidak kapthokpa khaktana tana labuk lamang da su hidak kapata sinaba yaragane Hausimaki when the Mahaki Makidaki Mahana photo liver folum sing. Asigi patent sing ba tanto fogi tabu packet palatri. Atawa madam da patent tanto nabahonaragani. Mana Hausi photo liver folum sing assisang yingi when the photo pangatani at the Bolalon Ford. Commercial when the photo payana the Patangai Fadava. Certificate license the sing basing. Launa the Vegetabak sing so packet pahoragani hide. Mana Bakatan Hai Mamang the Mana photo kiba polum sing asibosakang biduna manifu. Lenga ki startup policy ki idea stage da khalak tunu lupa lak amagi senpam phangani habagi thajabadi leire adawa senpam masi hauzik maki oina di phangba leitre makhata na so anu polom camrom putok na ba thorang tawri adawa sel thongki oiba khutong chadaba camrom leipam bramna putoke kanba polom kia puthok pangam dabagi khutong chadaba mayok nai haire lamdama sida nandalal gumba kotcha haiba honaba kanban ha camrom leirabasu Makoy paning tina sabat pipa yang pipa wat pana kang khathang oiduna tamak punchi len kiba kaya so mamang tak dam yam na theng na tun la khrabani asugam khut chai ba masagi oiba ai sing ba leijaba miyoi sing ase laira ba chakot bagi thak nem libalam dam asigi wanda di yam na mamal jamba landamani haiba khang bi tuna lengak amadi mari leina ba sinamadik chaba policy sempi tuna ano ba polam sing pothok liba innovators sing asigi chang nai na mateng pang bi ba yam na bak mathau tare High Court na election petition nifan ki notice issue Thingkhre. Taragan ito suba Manipur Legislative Assembly election da mai fa khrava MLA sing mathakta High Court of Manipur da tharak pa election petition nifan ki notice issue. Notice mari ledewa respondent sing de issue Thingkhre. High Court of Manipur ki Justice MB Murad Idharan ki single bench na notice issue Thingkhre sing adu de. T5 Muk Assembly constituency da handa ki mikhal adu da mire poi ki ba Chaltolian Amona MLA Ngulsanglur Sanhate ki mathakta wabagai assembly constituency de miri poi ki fazur rahim na MLA U Devian ki mathakta tharak pa ambadi andro assembly constituency ki lawrembam sanjinda MLA thongnaujam Syam Kumar ki mathakta tharak pa election petition sengne Saldolian amu amadi fazur rahim na tharak pa election petition adu ki notice tha ki singado me kundaruk fowa ki marungda mari laina pa respondent sing da pa khum pirakada bane Makata bakana na bagidama case si me kuntaruk te list daure ana sukhangan ke Loin na justice asigi single bench na lawrimbam sanjina tharak election petition adu ki notice mari laina basing ta thake baga loina na pa khomoy na jun ani phaw bagi munung da jholak na bakhangan ke case asigi makata basing khana na bagidama jun ani da list daure amrom the court asigi justice anthem bimolgi single bench na notice thakra basing adu de lilonge si de mire okiba antas khan MLA Abdul Nasir ki mathakta Oina Assembly constituency da mirip oikiba Laisram Radha Kishona MLA Eremkam Dhalini ki mathakta amade
Wangkai Assembly Constituency the Mirip Oikiba Yumkam Irabona, MLA Thangcham Arun Kumar Gimatak Tava election petition singing. Justice Antem Bimolna, Y Antaskan Amatilaisram, Radakishona Tharapa election petition sing adoge. Notice Marila never respondents sing the Taki Bagal and Madoge. Paukum Sup me contra pop Gimarunda Jaulan and Bakanaki. Kesasiki Makata Tabak sing Chatanaba me contra the list dauge. Loina the Yumkam Irabona Tharapa election petition adoge notice su Taukhre. Paukum Pirak Nanava me contra to Popomatam Piki, Makataba case Siki Tabak sing Chatanaba me contra to the list daughre. Nakalamarumda High Court of Money for Justice Lanu Sunkum Jambir single Bansna notice issue to Grabasing today. Wangoi Assembly Constituency the Mirip Oikiva Wenam Lukoin Emele Kurazam Loken Gimatakta Tarak Pamade. Hairoge Assembly Constituency the Mirip Oikiva Parangtem Okenrona Emele Toxum Ratesiam Gimatakta. Tarak election petition ni Harvey election petition ani asig notice Marilina respondents in the Taki Bagaloina. Matagi Pakumbe Tang Kuntaruk Fabukim the Jolak Bakan Ki. Kesasiki Makataba Tabaks and Chatanapakita may contact the list of Grey. I could of 44 the election petition Tarak level petition searching gay. Mike Degi Makova Court Assembly member and a convener for Makoi paired for lay. Makatarak for Atopa powder. Cyril has been qualified for assessing Tarak Trabadi, Akan Bakong Sansilagani Mama passing. Lagliba Metara Manga Povagi Manunda, Cyril Askul Lagi Atopa school sing the utilized Doki Oza 30 post school Asida Pakaloina. Skulasi ki walipo oza sing like na Tarak Trabadi, Mairoi Siki Mama passing a Mairoi Lupsing Akusam Naduna. Makal Makaka ki Kongzang Sang Silagani and a Lak Tokre. Wafamasi Kakching District Madukchan Batsari and the Labor Cyril High School the school Asiki Mairoi Siki Mama Pa. Club Maira Vibi Amadisari Development Committee na Punachin Duna Lake School Asida Hana Leramba. Oza sing Lapur Krako Osam Hot Amata Tarak Tabaki Mayokta Satagiba. Wakan Mipam Amata Siren Development Committee Secretary T.S. Nandona Pongdoki Bani. Imung manunggi miwisina nabit nini manungta layang bitrabadi law inkol jolaga layang lagane. Zanim sta layang tulay riba tingozam chanajawa ki imung manungda nabit nini fawagi manungta tarok duna anaba sibi yang sin pinabalay kay miyam na pangtoragle. Loy na imung manung amadi sagayin atay singda nabit nini fawagi manungta torak trapade. Chanajawa ki law inkol sing jon batatrag na santok tuna analayang sa taragani. Hayda lay kay adulagiti SBJ kaubi amana pangtoragle. Manghai Sana Jobo Asi Singjambai Wangba, Ketri Lake Telepa, Ibuda Wangprel Kumangi. Awang Tang Bakong Banda Tasin Wakal Mangtona Badagi Lake, Biam the Janim Tapukatona like an Akipani. Maramasay Mumungi Mution at the Minity for Pogiman the Torakton Anaba as Ibiangs in Binab Hajare. Karigumata Masi for the Torak Trapadi Lake, Mianki Warip. As it happened a pang talk like the under section Watam Lagli. Manghai, Hokiba April Tankun Mapanda, like Asigi, Alban Star Clubki, Treasurer Wai Des Kumar, Yaunam Yoparina Sanaja Bobo. Zenim Sapukalavatum, Kairo, Lekaina, Asang Basel, Kainatan of Wana Layingly. Sahi Ama Aniki Mamang the Gijum Tadok to Sakrapasanaja, Wagi Mayamba Made. Mada Imada Pau, Yauna Bakarak and a Pausian Krabazu, Nasi Bobo Laktana Lady. Zenims Hospital Gidifudi, Director, Jafre Staff Singer, Ahenba Mating Pangduna. Anabasi laying labasu sel kahen sanglak pun chawno kudong chata pamayong nare. Ato matam na sana sabagi sagay thorak tun anabasi ning tin laying bangam nanava. Lagay miyam kapun hatatok tasin tawminasi han sumhang na makata na fong doki. Dharma raski matagda siriba maral aran bani. Kurai charian tong de laiva Dr. Usam Dharmaras, Associate Professor Pharmacology, asi Unemployed Pharmacist Association of Manipur na Dr. Rasigi Mimda Pharmacy hangi amade. Lanai clinics in the tabak dawi either pongto kibo wafum as aran bani aina coordinating body kurai na pongtoragli. Unemployed Pharmacist Association of Manipur April Tangkulum doida. Media the maki jumda pharmacy dawi aina pongto kiba do pau pauna da bamade. Tesin bawat banani maki jumda pharmacy hang banatagna mag masana pharmacy salai balite. Pharmacist Association asina Remski Director da Mangna Lanai Hostel Clinic hangi aiduna pongtok lamlibo wafum as aran bani. Magi Devdi Hango Madam the Miamgi interest Angambatang Lovane. Magmagi Asongi Miamgi and a Lanki Tabak Angambatang Loudon Lagle. Later Lyra, our Anakia Miogi Minung Sina, Tangbang Laki Habits Panamana Kangi. Talking about Togasik Matang the Kurai coordinating body Nasutizili. Pharmacist Association as a pharmacy to represent the Sanakanglon. Magada Pharmacy Hanganam Abadi, doctors in the Jarima Makila, Frederick Staudanava. Tabo locally Bukudi Mukta body as in a South Pogaloina, Angamba Matin Pangani had a zero as in a Supang Doraclay. Mapule Tabaki, a sing Batanza, Yanglaga, electric socks in Natuna Palm, the Ginga, Padok Pire, Tomba. Langmaidong Makalekai,
Maramba Marin ki mamang leva nga form tawriba mafam sinda electric shock tawnanaba khulai sinaraga nga fadopagi thabak anjin hanjin chathare nga farm tawriba mafam sinda farm maful itabai kutong saba lawraga mi kharana sathariba lona jadaba thong asi matungda amukana tawbi ganu haino wabagai awang lekai tagi haujik na mafam asida farm tawdun lehriba mayeng bam tomba chayumpoga mangana fangtoragle Pamising ko na po ito da bang nahay miyoy kara na sa taram riba thong asin hujik pawda lawbari amada thatari palupalak ni fan rong nga mangan kre tabag zathok khingeki asing batanja yaklak miyoy kara ni electric shock sin aduna nga fadok pagi thong asim haki farm mafam asim maktada hombari rak sa thakre nongalaga nga mayam su sidon atawraga lenam basu kyarak thengnare nga singa tu isam chamna sivra aina khalubani adu farm sit madamda farm daga amata lenam daba asin electric shock sin aduna fadok pikri ayba si khanglakpani Karigong besing adu husian padagi siba taragade mathang nga thata pada sifam thokpani adamo po asik ba thokti thokte ngasi dagi na thakra gi mamang dasu adopa thangnada leipa nga farm singda myu karana electric shock sin aduna nga faram badagi phabagi wathok kya su laikrabani taseng na farm asi tawragi imung manung puri bani kanagomba myu amadaga atamna na thongai na daba madi yengti na basu leite mi leitabagi kudong sabha lawra nga fadok pa khakta natana ingkholda nga thadok wa khakta natana ingkol da thari bo sei hektok pa madi amanga ta kya thogalak pa su yauri hiramasi ke matang da hojuk fawda police ta complaint tawbadi leitri adabo asigam pa thawang asi makata na tumak sa tharak pa taragadi police ta complaint tawduna wakal agani loin lambi to aya pa yauduna farm da sangbira kanu hana su apel tawkhe Nanao Misigi Judicial sing action lawani si minister police custody de laikitrava arambam Nanao Misigi Judicial Imphal police station ki asai thoksom Jitendra Parava matung da misi aduda kana siena bagi khangdolaga chap chan action lawkar kani haida se minister nongthomba berena phangdokre paumisen hangbak wangi pakhum pira tona se minister na hai thawduga aduda siena ribe SI Jitendra fare mak fara bani da thawduk aduda kana siena bagi haiba athuwa matam da khangbak am lagani thawduk aduda siena basing amata lemna tharoi logi matung ina matik chap action lawkar kani ngasi lai kitaba na thawgi misi ga mari lenda na siengkiba JSC amasung imung manung gi miyo singka gunare Misi ase ki matang laikan lakot pham thok pat thaba kudimuk chap chana lakot kani laiki trebe haksang adu postmortem topi na lawna na bahai na kre thawdok adu sena sing makhata na loina phagani haike kanglon ki wangmada quarter da laisilamba sing action lawra kani laikang na people quarter guest house government building na sing mama pham sing asta kanglon ki wangmada lana gi miu sing da laisilamba amade government employees na sandok lamba thengna rabade madik jabar logi oiba action lokon na drive sa thaba horagani ana manipu lainga ki secretariat Works Department of Thokwa Office Memorandum amana kangalagle. Manipur Lega ki Commissioner Work Tiranji at Thokipo Office Memorandum. Asinhai, Legang Salaiba Quarter Guest House Housing Building Kalada Kanglon Gewangwada. Government employees na lanay using the Sandokle Abaki Paulere. Asigamato was Lega as an Akanbamum the condemned Tobagalo in the Excel Lokot Pauragani. Asigamato Hok the Baton, a cinematic Sabalinga employees in the Pampam Tokba, quarter from the Bagi Awapamale. Maramasina soibaran passing as some token of Impal City, Manunda Maso. District headquarters in the Ladiba quarters in a sita. Surprise visit Chatuna drives at Hawagani, Masika Akanaba verification, Temsing Samre. Karikamba verification Chatava the Lana, musing the Legaki quarters in the Lachilam Lava Amso. Employees in Aduna quarters sing Adu Sandok Lambatang Rabadi, Tabak the suspend Tobayana, DCS Rugi Makada. Lokotpam Tokwe action Lokotani, quarters in Adu the Lachilamba, musing Adu Mataktaso. FIR Fandu Makona Satariba crime, Adu Sana actions Lakot Kani. Marabasina Karikumbalaga, quarter sing a Sidambaram channel Lamba Tola was Sukuta Hong Doki Gadavani. Loidana Tong sing as the gender Balagaki employee Adumatung Tava, Magi service period Langaki quarter Amada Biro Yahire. Verification team Masina Infanta Ladiba quarter sing, Lampelbaki quarter sing, Gampeleski quarter sing, Langolgi quarter sing of a song. District headquarters in the Yang Salagani. Sinkai be Misigi postmortem report, Pangbadagi Asibak Sang Logre. Ishano pi Thingkhre ibuk manung hu fijara ka hatpani haiba khangle mara levasing thauri janpata natana thangna jalaga hatlu sanje Hoki by Efring is at Kunmatoita like Hidravi Samum Ningul Thingkhre ganbi postmortem tawaki report pilakpadagi JSC amasung imung manung da ngasi rimski mukta mayumda aroiba mathong mangam pang thongna ba pu thakre masigi matang da JSC convener lawrakpam amarna pausi asida hai MCSC ki matang da asumba puthokna na ba hona bada ngang da lawna ba kya thoki tungda I put Hona Minaduna Messi, a sig asumba putok Nabakana Honaki. Loin my infant police na kana Hona Bibadi Asuma Pangle, Sinkinda Lake Hidaba as the Mango who Pijaba, Hugi Poset Yormle Hyper postmortem gay. Reporter said the Yaure, Maramadana Mara labelsing and gets up Java Serap Fangana Honabada. I want housing Palip Yak Asida Hena, Kan by Yakamapanda Marilena Basinga. Messi said the Siena Basing Hena, Kan Basarak Bibin and Apple Tauki.
Laikidraba Thingkhre Ganmi ki apok pakak sing district ki arong khunjau dagi sanjina hai housing postmortem ki report fangle adubu isa gi misi asida tongan ba maral kya sijen ke masjid se minister na han beming sangpi tuna biat pada chenari bemi khudemak heng tawbaga loinana thangjan do hatbiu misi asida manem bok jamini ning thaujam Thingkhre Ganmi ki mapore ba bijanto changnai mung manong gi me khudemak chenai makhoi ni sanu pi bo sarai hawi hasilaga misi asin nakse namsina na bahona ki bane Maragasida Samom Ningul in Thaujab Ongbi Thingkhre Ganmi Debi Misigi Forensic Science Laboratory ki reporter poisoning the lake dabani haiba khangba loina namhaki maporoiba ning thaujam bijanto amadi manembo ning thaujam Ongbi Jamini mai Imphal police na phakre kani ga kona na phaki ba nupi ani kona sahi tara kamari jail da leina ba phadok pi khiba loina na lopal la kam su phan thian ga dori hawki ve Efrin ki sajat koni fanda kani kg tara khomdoi ga kona na phaki ba nupi ane ngasi special judge NDNPS Visnupurna Jai Tarakamari Jendal Iduna akan batabak sona na papadok piki bagaloinana. Lopal lakamasu fine tiana bakangan gre. Padok Vikrabanapi and the Atudi Kangpopi district. Safarmaina police station Kimunung Chanba, Bangol village lagi Kikim Auki Mapuriba, Hillary Auki Bamasong. Village Asimakta dagi Hefa Wi-Fi Mapuriba, Hentang Wi-Fi ne. Makoy da fine win a 10 gatori palak ama adusu sahi mga gimanong da thida ba tarabade thatar ang sa pato ki matam sangdo kadori bulldozer ter pokhai veda ani Thingkhre Chhattisgarh ki Raipur district ta leiba gari workshop amada leiba bulldozer amgi ter manong sit anba mi ani tayara do akan momong da pokhai rakhibada haksang masit ona fai thok na mi ani adu Thingkhre ana police nga si phongdogre Raipur gi siltara industrial area da mi ahum da kadong tipa thawdo do thokibane Angak pa masung akiba tagdog adu CCTV camera amadaso mami tahugi CCTV camera adu ki video footage aduna bulldozer adu ki asoba tayar adu worker mananung sit han badu le adu ga to fonufa amasu kona sangsilaki amasung bulldozer tayar adu ki air fresher adu yengna bagi mong da kyar khana tayar adu da nam ke adu air fresher adu na maram oduna tayar adu pokhara ke akan pamong da pokhara ke ba adu da hairi ba miyu ani adu masin taraka paithoke Mado visual sing aduna ulle. Mahatarakpa atoba pau amada. Hyderabad Muslim nupi ama long lakalawrupa Hindu gi miwi ama yot nakalaka hatkre. Hyderabad Muslim nupi ama bo long to lawrupa Hindu gi na ama mai yaw na haksang gi mafong kya da jon akan dun hatkre. Thawdoga da nupi aduna attacker sing aduga yamna thawna fana phona ki pagi sakta mado. CCTV camera amsung mobile phone da uba fangke. Hindu gi miwi adu Muslim nupi adugi cousin ani hatke bani. Security footage ki matuk ina ngarang jum sagi chana mitki mitang pung dipan minen ipam bakaram tabam patamda matai manau na mem dagi thabak amat chanana ba thorak pada miyoi ani na makoi bo khamla ka josoina kan tuna attack adu sathake bane thawdo godu da manak nak pada leiba miyoi kya na urabasu makoi pham mateng pangke de madogi bhota makoi gi mobile phone sing adu da crime adu record tawke camera adu da muslim mapur hoiba nagaraju asi makoi gi mafum kya da mai gi mafum kya da josoina kan bagi ina punghang hang bagaloina Sidon lebay da tarag lay ringin batam aduda maki loy nabi asin mating pangbidan po kay raw ke. Attacker sing aduna naga raju halabam batong mafam aduda ginantok na jen krabaso. Security camera da amsuk witness sing na namo po video record sing da makoy gi masak sing ato. Chap chano ubana police ki makete gi makoy sing ato phana na bahonare. Naga raju amasung muslim nabi sultana ani asi nabi mayum na apam bagi miyok ta hoki ba January kuntraga matoida. Araya Samas Temple da longki. Makoy ani asi class 10 dagi hauna nung sinaraki bane. Long laba matang da muslim nupi sultana asi palavi ana maming on thoki. Ataba nupi mayum gi kangpuna di naga rajubo muslim on papangki. Navi asi gi mung manung gi maike dagi naga rajubo muslim olu haina yam toina kian kangan bagi. Tabak sa tabak loina na nupi asi ga khaina rabasu kangan ki. Tawdogas na marum oraga Hyderabad ki Sarungar area da tension kwang na leire. BJP activist singna mihada sida channel sing mathakta akan be action launa da dabi tawkre sultana gi matung inade magi mapuriba asi miyoi manga changtuna attack sa thaki haire arabida content sing asigi marwi paw khara sing paw tamjariba mani local news youtube channel asidagi yembiri papuna bu pathaga sari channel asana tum ta kadra bade subscribe to bitribusna subscribe to bir moloina like and share to su kawi ganu namapo amakana thaga sari